Kunhumdoi Suba, the Great June Uprising Unity Day gi Thouram Pangthoknaba Sem Saba Pumnamak Loire haina Observation Committee gi Chairman Joy Chandra Konthaujamna Fongdorakli. Wafam asi ngasi Kekrupata laiba June 19 gi thokdokta leikidraba athaubasingi khubamda paumi singa unaba amada fongdokhibani. Mahakna makata na fongdokhibada lakliba June 19 asida the Great June Uprising Unity Day gi Thouram Pangthokadoriba asida laibak miyam pumnamakna saruk yabiyu. Ing sok lisinganiga subna amada Bangkok the ceasefire agreement ta without territorial limit haiba wafam yaurakpadagi lamdam asigi miyamna ihau haurakpada miyoi 19 na thawai thaduna lamdam asi kanlakhibani. Kekrupata lairiba thaubasingi yatafam oiriba mafam asida miyamna lakpiduna hai laikatminasi. Ngasisu Manipurgi apunmagi saktamda singnarakpa khudingmak thengnanaba sem saduna leiri. Mamang na pangthokpagum handak chahigi oinasu June 19 numitta Rims amati Jenimsta blood donation gi thoram pangthokani. Loinana lamdam asida thogliba chahi ama helaba lan asida Manipur laingaki firep athuba matamda miyamda khanghanbiyu hainasu Joy Chandra na fongdokhi. Aikoina ngasi taliba demand se karino. Aikoina ngasi taliba demand se forest hariba jaga se. Masi forest ke adugulab law forest ke rule lay. Hariba rule gi wang mata forest se takhairaga kulin semje. Masi kuda tali kudani haibani. Manipur da adugulab umang wamang lay dibi singsta. Poktholaga coffee plantation thawse yaroi haibani. Adugi mathakta Manipur ase masi indigenous people na sahi lising mga gi puari labor se foreigners in the laga kuling ba laibak sing gi haibani. Hariba wafam singji yadraga afaba nongoi paraga misam do onjela hatpa aduga misam do onjelaga yum mai thabagi thabak tawriba adugulaba terrorist sing ase maru phangna muthakkedamne terrorist sing asiga aikoi wari sanaba aikoi sunga yaroi kari gino haiba matamda makoina tawriba se ain gi wangonda tawba thabak ngatane ain gi wangonda tawriba mising ase sarkarna India government amadi state government na masi athu matamda maru phangna muthalaga makoi sing ase para tambiba tangai fede haiba mafum aduni aikoi national highway singda makoina tawning tawba ain gi wangoda lambi saliba mibu eta gari bu eta thugaiba yekhaiba makoina tawriba Manipur sibu kuki gi lebang lo kuki na heta tawning hena tawbu yagadaba lebak su oide adugulaba chin kuki narco terrorist singda aikoina thamjari madudi chin kuki narco terrorist singna aikoina NRC haina India gi chana kanglon amalai haibi India gi chana kanglon sigi makhada aikoi beziar ma thamgani beziar gi manungda lebising aikoi nungsi channel lemina siabni adugi wangda adugulaba lakpa mising ado foreigners sing da tanthokki haibani masigi wangda thabam ta tabu yaroi aduga aikoina iramdam ijati gi damakta leiringai da aikoi haibo wafun sing ase adugulaba chin kuki narco terrorist singna hantokri phawba aikoi hairiba aikoi gi ihu natagi irang leigini haibidu miyam du thamjeki Paumi singa unaba aduda saruk yakiba Observation Committee gi Vice Chairman Fairoism Nando Luang na fongdokhibada India laingak na Manipur tugainaba matam kuinagi mamangdagi honaduna lakpa adu yaningde haina utpa oina chahi kudingi the Great June Uprising Unity Day gi Thouram asi pangthokpani. Karigumba lamdam asigi apunmagi saktamda singnaraklabadi thawai tharabasu thengnagani haibadu Thouram asina takli. Lamdam asida mamang chahi Englising aniga kunga humdoigi May ahumdagi hauduna kuki singna Manipur tugaina bahotnarakpa asida Englising aniga kunga humdoigi May marida thabaktagi potharaba IAS amabu security advisor oina khudakta happa haiba asina lan asi sem saduna thokhanba lan ni haiba khangba ngammi hainasu mahakna fongdokhi kari gidamakta Bharat Sarkarna kuki zo militant singsina atat akam leitana kapiba nongmai maru mayam nongmai mayam bom mayam hairiba makoina sugi inaba sign tawna sugi ground run da yaudaba su da inaba da pandaba nongmai makhan mayam bom makhan mayam atai kulai mayam sinraga landaraiba masida Bharat Sarkarna masida kari gidamakta khangchin usinada leiribano hoji kuki zo militant sing asina season nariba kulai sing ase kanana supply to haiba wang amana akoi Bharat Sarkarna khumam thuye maramdi kuki zo militant singi mapung oiba chakta pham oiba makoina operate oiba jaga si Myanmar ne Bangladesh ne India ne ba hairiba country ohum jida Myanmar dadi hoji kuki zo militant sing asi changjapam leitraba ubaga hatlaba ubaga faraba ne ba Bangladesh su ubaga phaba hatpa lale hajira su ngapi ro haina Bangladesh Sarkarna lokthokram ne ba haibidi hairiba India ne Bangladesh ne Myanmar ne country ohum jida country anina kuki zo militant sing de kariguma makhalam dagi mating pidraba ne ba makhoi kariguma makhalam dagi khuchu khulai supply tawdraba ne ba adubu hairiba kuki zo militant sing aduna Manipur dadi nongmai maru bom top atat akam leitana awat leitana kapi ba
काप तादी कंट्री ओम से कंट्री यानी ने पीद्रगदी बांग्लादेश का म्यांमार का ने पीद्रे लवो यारे पीद्रे ना अब करम कंट्री ने पीरिगे से कोई मसी वहंग ने मसी गवर्नमेंट ऑफ इंडिया ने खुमगदम ने अब कंट्री ओम के मनुंग कंट्री यानी ने पीद्रगदी करम कंट्री ने पीबम तोई कई ने पीरी है बसी अइना हाइद्रगसु मसाना पाखुम लेजर वहम ने अदुना मणिपुर थुई बिरांग जे मसे मसी की दायित्व पुनः भारत सरकार थोन मनी भारत सरकार ना मसी की दायित्व पुनः पुगदम ने अदुना तोंगानबा मियोई क्या दिन लगा नतगा कोई की मकोई ने इरांग थोलगा मकोई की थुईबा मकोई ने तोइबा थोक्सिल थोवंगदुगी मायोक्ता वा ngang उरगना भारत की नेशनल सिक्योरिटी सिंगने ने फागे हाइबा मरीबा मफुरु कन्नबगी दमक्ता खुचु खलाई पाइदना मसागी लान थिंगजरिबा सोक्जरिबा नहा के आपना साथी साथी एक पांचलगा फाना होना से भारत सरकार की थोकिन से मसी मणिपुर की मियामना याबंग मोय मसी मणिपुर मियाम सब जान थेंगनगदबने